अहानबदा चीफ मिनिस्टर एन बिरेन सिंहाना थगलकपा फेसबुक पोस्ट फोंदोरकपा वाफम खरगा लोइनना मैमदा थमजरमगे चीफ मिनिस्टर एन बिरेन सिंहाना खुलाई थादोक्तुना संजरखरबा cadres तरागमरी यूनाइटेड ट्राइबल्स लिबरेशन आर्मी जेम्स की cadre तरागमरी बर्नक्विट हॉल फर्स्ट एमआर कॉम्प्लेक्स इम्फाल ngasi homecoming ceremony pangthoktuna welcome taukhre loinana serene torokhraba khulai singsi rifle nipan duga small arms ahum loinana hand grenade ama aduga 18 latins stick 18 detonator and ammunition ni makasa tharak poina to papaw mana isel express ta phong giba paw khrani sikkim na malem gi ahan ba organic state oire India ki awang pokta leiba Sikkim na malem ki ahan organic state oire haina World Book of Record landana sakhangkre India ki oina su Sikkim na sara sama organic ki puthok state oire haina lakthoki ba matung World Book of Record landana hiramasida yengsin baga loina na malem ki ahan organic state ni haina sakhangki bani Sikkim ki governor Ganga Prasad malem ki ahan organic state oibigi citations adu Gangtok ta pangthokpa singrem laba thorom amara khusinakre World Book of Record lavanda Himalaya gi state ama oiriba Sikkim bu crime amata leitabi state amani haina su sakhang le haina lathokre loinana India gi ahan organic state amadi crime leitabi state ni haina sakhang laba loinana khwaidi ki phapal lenga leibi state ni haina su sakhang ki World Book of Record landana malem gi tuan leba amasum state singda akhanaba survey sa thabaga loinana catalog amasu verify certificate su phongkre haidi hena pausna palakli atopa pawmana Russia na leba kungmada famine crisis to onana ba asa tawri haina Zelensky na phongdokre lan amang tatwola ba leba amagi president ama oina Russia gi president Vladimir Putin na Ukraine gi portagi sana thakna ba maru marang sing athingba yauduna puthokna ba honagani haina phongdorakre Maki warol Ukraine ki president bihi Zelensky na moral siraduna mi gilam laukshin mapamba Moscow na tauge yauna tawba matagum Europe continents pumbada lairiba lebak sing saba phangdabi awapa mayukna ba thorang sille haina phongdorakre Western gi lusing musing na phongdokpada Russia na Ukraine gi port sing da sangdaba yadaba sana thana ba pulam sing madi marum marang sing thadokpada thingba thambaga loinana asawba mata utli United Nations na phongdorakpada malem gi oina chinjak phangdabi gi awaba mayuk nari bisi hena lushilakli amadi boker sing na Ukraine gi sana thana ba pulam sing export tawura athingba thamdana ba su phongdorakre tanja sida khwaidi gi kanma mong na Moscow na tha ahum sukna satharak pa lana sida makhoi gi mathakta European Unions ki lusing basing na Russia gi maruoiba oil import sing da sanction hena kansinna thamnana bu warep dokre Russia na Ukraine gi mathakta landa basina maram oiraga makhoi bu west ki country sing na kanaga su tinnadana naitom tahanana bagi thorang lokhatuna madugi awaba mayuk na halaga lan pambagi punishment oiba khanganana ba thorang yali West ki country sing na phongdorakpada lan asina maram oiduna Europe ki lebak sing da sana thanaba potlam sing gi mamal thong thakpre sizinana ba thau fertilizer amadi energy soaring gi matang na Europe tanatana malem pumbada asawo se theng pi re haina maral sirakli sera sida Ukraine gi president Zelensky na hokipening to kabanu mita Russia bu akan mamongda maral siraduna phongdorakpada Russia na Ukraine gi seaport sing blockade toksinduna Kiev-tagi million ton kungani thogi sara thana ba polam sing export of 100 masigi phaloina Europe ki leba kyar sa ba phangdabi gi awaba mayu na le haina AP news agency ki report amana phongdorakli makasa tharak poina to papaw mana thau gi matang da Russia gi president Putin na India ma di China gi mating pamli Europe na di pamdri European Unions na Russia gi thau puthok pusin tawuda athingba thamlakpa matungda Russia gi president Vladimir Putin na China ma di India gi mating pamlakli tanja sida European Unions ki lusing basing na Russia gi crude oil gi sarukhara samudra romda puduna yonba yabi gi ayaba pirakre madusu sai amada dollar billion tara mangna export tawudabani hari thawang khara gi makhada Russia gi flagship Uralus crude oil singsi European singna thadok tuna satkhrabasu Europe ki mafam khara di thau singasi yamna pamna sejinari ba ma oiri bani Russia ki thau singasi Asia ki lebak singda
ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯀꯛꯅꯕ ꯑꯣꯏꯕꯅ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯌꯣꯟꯐꯝ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯊꯥꯎ ꯃꯈꯜ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯔꯤꯐꯥꯏꯟ ꯇꯧꯕ ꯉꯝꯗꯕ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯂꯪꯀꯥ, ꯏꯟꯗꯣꯅꯦꯁꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡ ꯊꯥꯎ ꯌꯥꯝꯅ ꯂꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯁꯤꯡ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯡꯗꯣꯛꯅꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯁꯜꯐꯨꯔꯤꯛ ꯇꯥꯏꯞꯀꯤ ꯊꯥꯎ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕꯅ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯌꯥꯝꯅ ꯂꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯦꯗꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯆꯤꯅꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅꯗꯤ ꯔꯁꯤꯌꯥꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯑꯉꯝꯕ ꯆꯥꯡꯗ ꯔꯤꯐꯥꯏꯟ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯅꯕ ꯉꯝꯕ ꯑꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯔꯦꯜꯁꯤꯡ ꯂꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯔꯤ꯫ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥ ꯀꯌꯥ ꯂꯣꯛꯗꯥꯎꯟ ꯇꯧꯔꯨꯔꯕ ꯁꯪꯍꯥꯏꯗ ꯆꯤꯅꯥꯒꯤ ꯁ꯭ꯇꯦꯠꯅ ꯔꯟ ꯇꯧꯕ ꯐꯦꯛꯇꯔꯤꯁꯤꯡꯗ ꯑꯅꯧꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯔꯤꯕꯅ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤ ꯍꯥꯏꯅ ꯇ꯭ꯔꯦꯗꯔꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯆꯤꯅꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯊꯥꯎ ꯀꯌꯥ ꯌꯥꯝꯅ ꯂꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯁꯄꯣꯔꯇꯔꯁꯤꯡꯅ ꯑꯥꯖꯥꯗꯤ ꯀꯥ ꯃꯥꯔꯆ ꯈꯣꯡꯆꯠꯇ ꯑꯦꯁꯣꯜ ꯔꯥꯏꯐꯜꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯝ ꯇꯥꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯁꯄꯣꯔꯇꯔꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯣꯅꯨꯡ ꯏꯁꯂꯥꯃꯥꯕꯥꯗꯇ ꯆꯠꯄ ꯈꯣꯡꯆꯠ ꯑꯥꯖꯥꯗꯤ ꯀꯥ ꯔꯦꯂꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈꯋꯥꯖꯥ ꯑꯁꯤꯐꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯁꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯃꯅꯨꯡ ꯑꯗꯨꯗ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯥꯌꯔ ꯑꯥꯔꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯅꯁꯨ ꯑꯁꯤꯐꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯤꯑꯣ ꯅ꯭ꯌꯨꯁꯇ ꯄꯥꯎꯗꯝꯈꯤ꯫ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯑꯥꯖꯥꯗꯤ ꯔꯦꯂꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯋꯥꯀꯔꯁꯤꯡꯅ ꯅꯣꯡꯃꯩ ꯄꯨꯔꯒ ꯂꯥꯛꯄꯗ ꯅꯠꯇꯅ ꯑꯣꯇꯣꯃꯦꯇꯤꯛ ꯐꯥꯌꯔ ꯑꯥꯔꯝꯁꯤꯡꯁꯨ ꯂꯣꯏꯅꯔꯛꯈꯤ꯫ ꯃꯗꯨ ꯏꯝꯔꯥꯟ ꯈꯥꯟꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯗ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯅ ꯍꯥꯟꯅꯅ ꯈꯪꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯍꯥꯏꯅꯁꯨ ꯖꯤꯑꯣ ꯅ꯭ꯌꯨꯁꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯁꯤꯐꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯖꯤꯑꯣ ꯅ꯭ꯌꯨꯁꯅ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯗ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯏꯝꯔꯥꯟ ꯈꯥꯟꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯗ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯥꯟꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯄꯣꯔꯇꯔꯁꯤꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯅꯣꯡꯃꯩꯁꯤꯡ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗ ꯈꯥꯟꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯇ ꯏꯝꯔꯥꯟ ꯈꯥꯟꯅ ꯑꯥꯖꯥꯗꯤ ꯀꯥ ꯔꯦꯂꯤ ꯑꯗꯨ ꯏꯁꯂꯥꯃꯥꯕꯥꯗꯀꯤ ꯁꯤꯇꯤ ꯑꯦꯔꯤꯌꯥꯗ ꯆꯠꯂꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯒꯨꯝ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯌꯥ ꯂꯦꯞꯇꯅ ꯀꯥꯞꯁꯤꯟꯈꯤ ꯑꯃꯗꯤ ꯈꯥꯟꯒꯤ ꯄꯥꯀꯤꯁꯇꯥꯟ ꯇꯥꯔꯥꯍꯤꯛ-ꯏ-ꯏꯟꯁꯥꯐ (PTI)ꯒꯤ ꯋꯥꯀꯔꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯕ ꯆꯩꯕ ꯇꯧꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫